अहानबदा मरुइबा पाउसिंग पिजरी चामग कुनिपान सुबा पेट्रियट्स डे थौरम पाक सन पांथोकनख्रे मरैबाग मजाती नुंसिबगी वाखलोन चेंद्रबदी मियोय मपोक्ता पोक्लुबगी वाहनथोक लेते हाइना मणिपुर की चीफ मिनिस्टर एन बीरेन हाइख्रे निंगतंबगी वाखलोन लेखिबा मिखा पोनबा हैखिदबा आइखोयगे अथौबसिंग अदुगी वाखलोन ngasi mirol na kaufom thokte haina CLP gi leader o ibobina fongdokre Nimfum doi suba Assam rifle na Rohingya ni chingnaba Myanmar gi Muslim tariat amadi makhoi singbu puthok pusin tawramba Myanmaris nupa ama fagatkre amadi Article 370 लौथोखिबदा हराउरिबा political party sing status sidasu UT gi thakta hantharaklabadi taramna okdra haina MPCC gi president gai khangamna hangkhre Krumjari Times of Manipur News mideng tabiriba singbu ngangom priyana taram nokche bagloina pau sandong na pizari Maraybang mazati nungsiba haibasi chinda khaktana yaroi mi ama oina poklaga Maraybang mazati nungsibagi wakhalon chendrabadi miyoy mapokta poklubagi wahanthok leite haina Manipur gi chief minister Nongthombam Biren haikre wafam masinga si chamag kunipalak suba patriots day ga mari leina na pangthokiba state function da mahangna phongdokibani numit taba leite haina riba sakti leiraba British Samarajya fawbaga Aroiba miko fawba lanthengna duna Maraybang mazati gidamak Thawaina pontha pikhiba athauba mapari singi thongna lingjelbu ngasigi mirol na kaufade mapari singna thamlamba khongul liduna chatpana makhoi baning singba madi kai khumnabagi asengba wahanthok oigani haina mahangna makhataki Mi emoina Manipuri zati emoina Maraybang nungsibagi wakhalon leitragadi Maraybang mazati kaningbagi natraga ngakningbagi natraga nungsibagi wakhalon leitragadi khoi mi emoina khoina hingbagi madu poklobagi artha leitena lawi aduna Maraybang mazati nungsiba bis chinna ngakta yaroi thabakna makhoina tawkhiba satkiba lambi dugi khongul lina na bahona baduna achouba makhoi bu ikai khumda bu asengba utpo oina thokani aduna ngasi leiriba praja phuna mangna thawai kat khaba thau bujing na satkiba lambi du da zati sigi mingcha thamdaba aga British ki adugu ma chaw khaba force du gi mayokta maithi rani khangna thengna ki adugu ma spirit adugu ma mathauna do aikhoi puna mangna leifam thoi haiba sigi message ma gai pijani se mingoina panjarabada Birti Kendrajit Pauna Bajabasi Tangal General Hairiba Makhoi khara duna kathok lamba duna ngasi Manipur da aikhoi gi phida ama leibo loina na pithribi da miyam ne khoi sa khangi bani ngasi gi thauramadu da lainga ki cabinet minister Singh MLA Singh Administration amadi police ki makok thongba officials kya su sarugya ki thauram paring da ayuki pung nipan taba matamda CMN Biren ma ki cabinet minister singaloina na ya school da leiba hicham yaisam pata hailei katuna amadi minute ani 2 minute leptuna thoba singboi kai khomna butki tungda palace gate leiba ipu thangal general gi khubam da su hailei katuna ikai khomna butki Ning tambagi wakhalon leikhiba mikha ponba haikidaba ikhoige athoba sing adugi wakhalon ngasigi mirol na kaufam thokte haina CLP gi leader o ibobina fongdokre MPCC na senduna ngasi chamaga kunipalak suba Patriots Day gi palan thoram BT Road leiba Congress baban pangthoki
ningsing palan thoram aduda MPCC gi president Gai Khangam party gi thaupuba sing MLA sing ex MLA sing sel kaya gi thaupuba sing amadi member kayana saruk yakhi Laikhidraba athauba Yubras Tikendrajit amadi Thangal General anigi photo da CLP gi leader o Ibobi amadi president Gai Khangamna lusingduna lei sukatki Palan thoram aduga mari lainana CLP gi leader o Ibobi na haikibada Yubras Tikendrajit amadi Thangal General anigi ningtambagi wakhalon adubuni ngasigi aikhoina ningsingduna Nauhongna na ningsinglibasi ning tambagi wakhalon chien khiba athobasingi mafamda ngak nonduna ikai khumnaba utpani ngasigi mirolna athobasing adugi thongna lingjel ningsingba tangai fade haiki Farsi tawduna hat khiba numit asibu koi party na Manipur Pradesh Congress Committee na sinjaduna laikhidraba adugumba Mahapur Singh Petro Singh mamalai bak kidamtuda mathwai balidan nokna Farsi sagai ka khiba adugumba athauba singdugi mafamdani khoina ngak nondana angamba hai manam torsu lai manam torsu kachadana khoi ikai khumnaba uchari base aduna khoi party na khoi atai program mayam su ngasi mak ngamdraga su matungda sigumba mama leibak kitamukta mathwai kathokraba अथौब सिंदुगी मफमदा कोई सन्मान उठप याबा अदुदा नतना अतै अतै तौब याबा कयामु अमसु तुंगदा हरकदोरिबा कोई फ्यूचर जेनरेशन कोई तुंगदा हरकदोबा साइनाउ सिंग मयाम पुनमक्सिना मसी काउभम थोक्ते हाइबसे कोई खंगहननबा हाइदना पार्टीना सुगुम्बा मसीगी प्रोग्राम मसी सिंजेबनी Chamaga Kunipalak Suba Athobasingi Numit Thoram BJP Manipur Pradesh na Senduna Party Sigi Kanchipurda Leiba Temporary Office ta Supang Thoki. Thoramadu da Chief Minister Yaung na Party Sigi Thomi Singna Athobasingi photo da Haikat Laikat Tamduna Ikai Khumnabutki. BJP Mahila Morcha gi National Vice President A Sardasu Saruk Yakiba Thoramadu gi Athoiba Mithung Len gi Warol Piraduna Chief Minister N Birena Miyoiba ama oina poklabadi soikiba lankiba adumak leigani adumakpu miyoiba ama oina ngakpiba ngambagi thongnasu leigadabani athauba singna chatkiba kathokpagi liklam aduda aikhoisu khudung innaba honasi haiki Manipur gi ningkha tamba kannana bokhanabada adugumba mighty force Numit tawala itiena haina ribaduma British ki sakti lai khaba masing yam khaba life khaba mighty rani na khana gasu mighty rani na khana lan themet ki ba surrender tawraga numai na punsi matin ne bhor ko punsi duliya laga makhoi British ki da sangar gale ni sabaya abadu Nakoida Bikathana, Minai Sargale Sakti, Farsi Torga Hakir Halu. Nakal Amaromda Delhi gi Chanakyapuri da Laiba Manipur Tikendrajit House tasu Lok Sabha gi MP Dr. R.K. Ranjan, Dr. Lorho MLA L. Radha Kishore, MLA O Lukhoy amadi atai masak naiba official kiana sarug yaduna Patriots Day gi thoram pangthokre. Thoramadu athauba Bir Tikendrajit ki mitam da haikat laikat tambaga loinana minute ani 2 minute leptuna ikai khumnabut ki Thoramadu da saruk yakiba singna Manipur gi wangmada leiriba irei cha singna athauba singi numit palan thoram pangthokpa si nungaiba fawi haibana chingba wafam kaya fongdoki ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯐꯨꯔꯨꯞꯀꯤ ꯁꯦꯡꯂꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯄ ꯄꯤꯔꯛꯄꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯀꯠꯊꯣꯛꯑꯒ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯝꯕꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯁꯨ ꯈꯔ ꯀꯠꯄꯁꯦ ꯃꯁꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯨꯝꯕ legendary leader masina akhoi hojiki haugalaiba naharonsindasu masi yamna example afwa tambigidabni haibadi akhoi lamdam gidamakta aigi punchi kat
के आइगे अराइब कटलगा मयाम के फननबा मयामना लेंजन मानना पान बयाननबा मफम की दमक कटपा हाइसी पदी मरु ओइबने हाइसी आई लौजै मदुना हनक मरक से सुमाइना दिल्ली दा मसुंबा फंक्शन अमा तौखिबा हाइसी मसिदा सरुक यामिना बाइसे पदी की लेवल प्रॉब्लम मणिपुर बो अथोइबो ओइसनो अफबो ओइसनो हाइसी आइगे विश ने यामना ब्राइट ओइबा अदुगुम स्टेट अमा मतिक साब मियामना सखंगबा सक नायरबा अदुगुम स्टेट अमा ओइबदा इकोइ मतेंग पांगबियु लोइनाना इकोइ लेरिबा पृथ्वीदा लेरिबा जाति पुनमक सिंचे माकी मजाति कितम ब्रह्मजों कितम कथोकलबा अदुगुम मयुइ केयाना गसी सखुतपगी ममि ताबनी इकोइ इकोइ अपिको वखलदा इंडिविजुअल ओइबदा इकोइ जात बिजात की ओइबदा माक इकोइ की लार अनंगी हाबिदि तोंगान तोंगान बा कम्युनिटी की ओइबा अदुगा चिंगजम यो वफम दा इकोइ खाइदोंनै हाय कांदुदा आइगी इरमदम आइगी जाति को लेखा ताबा अमदि मसिगी डिसबिलिटी अमा लाकेति गसिगी बिदस्ते के याना फिल तौजरी गसले के इकोइ पुनमक पुंसले हाय कांदुदा पुन्ना मणिपुर कन्मिनसी गसी हेंग तौख्रेबा बीटी केंद्रजित माकी निंगसिंग बन बिनसले पुना मिस तौरे हरगा कोइ कुदि मंगना लाकदब सहिसले के कोइ मसिगु मत तोक्सिंग से थोकना पुनसे ना मैतै जाति दम सिबु ब्रिटिश की मखुटगी निखा तमनबा होनबदा बलिदान कटनबदुगुंबा थोबा थोबिसिंगी सही पुरी पांथोपा काइखुनबा निमिने मसी खोय इंडिया की कैपिटल ओइरिबा कोइना हुजि लेजरिबा मणिपुर दगी लाक्चरगा लेजरिबा मफम मणिपुर टिकेंददी हाउस हाइदन लेरिबा मफम सिदा सिगुम चहीगी लाकबदुगुंबा थोबा थोबिसिंगी काइखुनबा उत्पा निमित असि नसी असि तादना कोइ मफम थोबा टिकेंददी स्टेचू सादरा सिदा लेरिबा सिदा कोइ मिटेम होइना कोइगे जाति कोइगे दुगुंबा थवाई बलिदान कखरबा थोबा सिंचु निचिंग थोए हाइदन कोइ सि चामग कुनिपालक सुबा अथौब सिंगी नुमित पालन थौरम ऑल मणिपुर आर्ट्स एंड कल्चर स्टूडेंट्स यूनियन अमाक्सुना सुसिंदुना JN मणिपुर डांस एकेडमी की हॉल पांथोखरे यूनियन असिना सिंदुना पांथोकपा पालन थौरम अदुदा JN मणिपुर डांस एकेडमी इम्फाल की डायरेक्टर L उपेंद्रो शर्मा गुरु के कुमार अमदी यूनियन की प्रेसिडेंट सोइरिबा प्रधान गुरु RK नबींद्रना थौरम मपोइना सरुक याखी पेंटिंग कॉम्पिटिशन अमसु पांथोखिबा थौरम अदुदा अथौब सिंगबु इकाइखुमनबा उतुना लई सुकतखी एकेडमी असिगी गुरु सिंह महिरोय केयाना थौरम अदुदा सरुक याखी यूनियन की प्रेसिडेंट सोइरिबा प्रधान गुरु RK नबींद्रना हाइखिबदा इमा लैबाकिदमक थवाइना पोंथा पीखिबा अथौब सिंह अदुगी मफमदा इकाइखुमनबा उतपा हाइबसे यामना दंगाइ फदे अथौब सिंह अदुगी ममा लैबाक नुंसिबगी वाखलोन अदुबु ngasiगी मिरोलना नहोंगना निंगसिंगबनि हाइखी विद्या संस्थाना मणिपुर की दंगतन पृथ्वी ममांगा अखोना तौजरिबे सेने आइन उथोगा अखोगी अतौबा कंट्रीब्यूशन पीरकागा अखोइसु अदुबा अथौबिसिन अदु ओइबा ngamna दुगिरमता वाखल सिना थंगेगा पॉइंट व्यू हाइबा पॉजिटिव असुंतन पिजगी दुगा सेनेना खुदिंगना जो आइना तौजरिबा कला सुनके आइना पाइबा थबक सुनना इमारेबा की दंतन को हाना खनबिरगा कोइना राष्ट्रीय स्वयं सेवक संघ RSS इम्फाल जिला सिंधुना अगस्त 18 अथौब सिंगी निंगसिंग नुमित पालन ngasi कोनुंग ममांग दा लैबा लमयानबा संगलेना पांथोखरे तोंगान तोंगानबा सैसकपा सिंगना लैबाक निंगबा इसै किया खुदोल तंबगा लोइनाना पांथोखिबा अथौब सिंगी फोटोदा मियामना हैकत लैकत तमदुना इकाइखुमनबा उतखी थौरम अदुदा MPSC की चेयरमैन रिटायर्ड Lieutenant General L Nishikanta Manipur University की former Dean Professor W Navakumar amadi Manipur Prant Karyawahagi KH Rajena Thoi Belengbi rakpasing oina saruk yakhi ngasi aikoina athauba thaubi singi ningsing numit pangthokliba sigi kana balaite
masigi wahan thok lehenge hairabadi makhoina kari kari tawrami amadi karamba afaba thabak pangthok lami haibasi naina batangai fade hangliba lobuk amasong patsing asi pungsang sanghalaba matamdata maraibak ningbagi wahan thok leigani wafam masing asi kongpal kongkham laikai da leiba Unity Club na sendon pangthokiba Chamaga Kunipalak Suba Patriots Day Thoramda Lamda Masigi Saknairaba Social Scientist Dr. Danbir Laishramna Phongdokibani Ngasigi Thoramadu Dr. Danbir Laishram Oinam Maniraton Amadi Irom Sunil Upapradhana Mathangsina Chief Guest President Guest of Honor Oina Sarukyaki Loinana Laikhidraba Thaubasingi photo da Hai Laikatuna Ikai Kumnabutki Ngasi Singjamai Khetri Laikai da Laiba Southeast Youth Organization Senduna Chamaga Kunipalak Suba Patriots Day gi Thoram Pangthokre Thoramadu da Laikhidraba Thaubasingi photo da Hai Laikatuna Ikai Kumnabut Kibaga Loinana Jila Parisad member Seram Nekena Thoramadu Mari Lainana Uchara Kayasu Thaki Numit taba naide haina kiba British lenga ki makhutagi Manipur gi ning tambang ngak naba thawaina ponthapi khraba thauba singbuning singduna lamda masigi tongan tongan ba mafam da pangthok na bugum District Administration Bisnupur na senduna ngasi Bisnupur gi Panchayat Resource Center dasu chamaga kunipalak suba Patriots Day gi palan thoram pangthoki thoramadu da miyamna athauba singi photo da haikat laikat tamduna ikai khumna butki Ngasi lamda masigi mafam kaya da chamaga kunipalak suba athoba singi numit palan thoram pak sana pangthokna kibagum Thobal District ki Khangabok ta laiba MMRC and Unity Park ta su palan thoram ase pangthokki KM Blooming Higher Secondary School Khangabok na Blooming Foundation Khangabok Empowerment Organization of Youths Khangabok Kendraga Punna Sinduna Pangthokiba Thauramadu gi Sarukama Oina Blooming Foundation Khangabok ki Chairman Social Worker KH Menzor Mangangna Luchinglaga Miyam Amadi Mahairoi Singna MMRC Park ta Laiba Athoba Tikendrajit Amasong Thangal General gi Mitamda Haikat Leikat Tamduna Ikai Khumna Butki Amaromda Ngasigi Palan Thauramadu gi Sarukama Oina Association of Voluntary Blood Donors Thobal District Branch Amadi District Health Society Thobal ga Punna Kusamnaraga Lem na EP bagi thoram amasu pangthoki maduda punna miyoi marifugi mathakta EP ki thoram aduga mari leinana social worker KH Menjorna August 16 asi Manipur singi yamna maru oiba numit amani maraiba ki ning tambangak naba chingnaba leitana thawaina pontha pi kiba athauba mapari Tikendrajit amasung Thangal General Buning singduna makhoigi mafamda kok non ba haibasi ngasigi mirolna tawdaba yadraba thaudang amani Athoba sing asina thawaina pontha piraga ngaklamba lamdam asi ngasi su ngaktuna thamba haibasi pumna maki thaudangni makhoida leiramba ima laibak punungsibagi ihul adu ngasigi mirol asina su chen batai haiki khoina laikhidraba mapan kangjibung da pharsi tawduna hakkiba Tikendrajit amasung Thangal General ani buning singboina sida tharamsiga mari lenana I dan tawagi tharamong su khona pangthokchari mina lenana Kongang sidai sida social service tawduna amot palam tu sengdopagi thabuk amasuk tawjari Paugi marak thana aten break am tang lawjari Studio 11 India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Gitam University, Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital laizaraba medical college ni. Room amada mahiroi ani khaktamak laiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year.
Food and accommodation rupees 45,000 per year. First to 4th year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc Class 12 pass, Physics, Chemistry, Biology and English 60% in aggregate. Manipur ki mahiroi singi oina entrance test yaudana direct admission taubiba yagani. Subnataki seat 15 khaktani. Akupa marol gidama contact taubirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break ki matungda mayam amuka hana taram nokchari makhataba pau pijari. Chamaga kunipalak suba Patriots Day tharongga mari lenana Assam gi Hojai district ki mayolda leiriba Bir Tikendrajit ki mitamda All Assam Pradesh Manipuri Association Hojai Apunba Fromland Marup Ima Kaithel Lairem Bilov All Assam Manipuri Students Union Hojai District Committee amasung Dakhin Hojai High School gi mahiroi singna haikat laikat tamduna ikai khumna bot khrei. Thauram asiga mari leinana Dakhin Hojai School gi mahiroi singna Hojai Town sin bathungna miyam gi oiba khongsat amasu satki. Hariba isigi nubi asi akhoi mitai akhoi tabata amaram da haiga laiba thibanu mini ati ima lepapu amusi jatibu nungsiba adugumba akhoi athauba bi tekendidi hoinana thangal telen ipudau thangang telen asite singba British-na ay imalaiba ningbagi tamata ay mutawaina monthapi khraba nubi aduni akhoi hariba nusi numit asi khoina tei khudigi niksingdana kudaw athauba singba khoina palon tawgabani. Amaromda Kasar College tasu maitai mahiroi singna chamaga kunipalak suba athauba singi ningsing numit palan thauram pangthokhrei. Ngasi More dasu 13 August kamari leinana athauba singi ningsing numit thauram pangthokhrei. More Hainau Makhong Laikai Ward number 7 da leiba Ima Kondong Lairembi Haraubungda pangthokhiba thauram aduda More da leiba Maitai Council More All Community Development Organizations More Kha Nongpok Apunba Nupi Lof Nupi Khunai Chaukhat Lamjing Lof amadi More da leiriba tongan ba Maitai Laikai mangagi miyamna saruk yakhi. Thauram asiga mari leinana laikhidraba athauba singi photo da laisu katuna ikai khumna butki amadi minute ani 2 minute leptuna awaba phongdokhi. Ngasigi thauram aduda More gi Muslims Organization gi mihut singsu saruk yakhi. Aduna saruk yabiri sing amata kaidena punna saruk yamina ki se haiduna. Article 370 Lauthokibada Harauriba Political Party Sing State Asidasu UT gi thakta hantharaklabadi taramna okadra. Article 370 Leiramdrabadi Jammu amadi Kashmir Leiramdabasu yai haina MPCC gi President Gai Khangamna Phongdokhrei. Ngasi Congress Babanda Pangthokpa Athauba Singi Ningsing Palan Thoramga Mari Leinanam Paumi Singauna Baduda Gai Khangamna Makhataraduna Chamaga Kunipalrak Suba Patriots Day Palan Thoram Asina Athauba Yubras Tikendrajit amadi Thangal General Ani Buning Singba Makhoigi Ning Tambagi Thauna Adu Buning Singba amadi Makhoigi Mafamda Ikai Khumnaba Utpani Ning Tambagi Wakhalon Namhatpa Yaroi Haina Chen Khiba Athauba Singi Wakhalon Adubu Aikhoina Ikai Khumnaba Utpani Ngasigi Numit Asina Ngasigi Mirolda Achauba Mangal Ama Pinaba Hotnabani Haiki Paumi Singna Hangba tongan ba wahang singi faukhumda makhataraduna mahairoi babies nami sigi matangda ngasi faubada asengba langla langjil ama fauwa puthoktuna miyamda khanghanba ngamdabasi yamna laibak thibani thodok asigi matangda Manipur Police na thijin humjen bagi thabak chathariba maramna yamna haidrabasu athubada mara leibasing puthokpi wamadi logi tawfam thokpasing tawna bahona biyo haiki context ha koi mano matanyam kuina kari le re habigi madugi langla se puthokpa ngamdabadona tawbase mas igunu akoi Manipur Pradesh Congress Committee gidi hana so koi dana phamdana khotana koi condemn tawjakhre adi masi achumaran sam thuna thokana to aranba adugumba mi do according to the law of the land Manipur people thokadandi PBU Makhatana Jammu amadi Kashmir da Article 370 Lauthokhiba sida state asida political party kharana
haraw phongdoklibasi angakpa pok'i thawong asina Manipur yauna apikpa state sing maruaina North East ki state sing da achauba mi paiba ma pokta banate state asida su asigumba thawong asi thokloi hainingai leite center da BJP na sarkar paire masing yamna kare haiduna tawningbada tawbagi mawong asi yamna laibak thibani kanagumba kharana Congress party da lana unana ba honari Karigumba state asida su ani thokna khaidokna ba honaraklabadi haraw tayamna okadra haiki Waribako Handak Kazamun Kashmir that Tauriba Ekoi event city Yamna Ekoi Manipur Gumba Northern state labor smaller state Haidareko Missing Yam the Bakwidi Achoba threatened Amani Lojayako. But it's Achumaranda Kona Kanato Narshabako. Ajiximako Article 370 say. Masi adungai matam da leram da tarba Jammu and Kashmir se India da leram da suyaya Indian territory da hanta han bai basi masi na piri ba masi da akoi da phawali ba missing jam jadda ba apik pa state sing da phawali ba pot na madi manisi Manipur gumba Nagaland gumba Tripura gumba wari ba ko Arunachal Pradesh gumba da laiba akoi North East state sigi Meghalaya gumba masi Talk Ningai late, hanging late, hey. Mother Manipur talk Kari Tokani. I could welcome to Kidra. Mr. Angon, the PD, because the power of a party, the power of it. I'm a dangerous but train, Namani. Lakadoriba Augustara Mangada Pangtukadoriba Independence Day Thoranga Mari Lenana, More the Ladyba, Nimfum Doi Suba Assam Rifles na, Indo Myanmar border da section Thorang Lokatli. Lokhatlingai cherakta Indo-Myanmar border mayada Rohingya ni chingnaba Myanmar gi Muslim taret amadi makhoi bu puthok pusin tawbada maru oina chenaba miyoi amaga kona na ngarang numidang pung 8 makhairom tarakpa matamda fagat pangamkhre hairiba Rohingya sing adu more dagi Myanmar romda changnaba hotnaringai da fabani hairi paugi source asin hairibadi faraba Muslim taret asi UP gi Delhi amadi Deobandagi North East faraga more tamna laktuna Myanmar changnaba hotnabada nimphum doi suba Assam Rifles na thengnaduna fagat kibani hairiba Muslim taret sing asi Indian ge Aadhaar card amadi voter card asaba pairam ki faraba miyoi sing adu more police station da sinaduna thijinba hokre faraba miyoi sing adubu puthok pusin tawbada January-ba Myanmaris macha adudi Ong Yun Kawi aduga atai Rohingya ni chingnaba Myanmar Muslim sing adudi Yemen led lies MD Jet Chahi Kulhumdoi Apokpa Nur Muhammad Ong Myo Tut Elias MD Arafat Chahi Kuntaret Apokpa Ismail Arkar Nang Elias Mushafar Chahi Kunmari Apokpa Abdul Rahim Jin Colin Elias Abdul Kadim Chahi Kunmanga Apokpa MD Alia Nethu Ren Tun Elias MD Nayar Chahi Kunithoi Apokpa Nisar Ahmad Ong Chai Elias Sheikh Ahmad Chahi Kunganipan Apokpa Abdul Rahim Amadi Tim Yen Elias Jubair Chahi Kunmanga Apokpa MD Salim Kawi Hairi State asida leptana ain kaina changsilakliba mitop sing asi thingnanaba District SP singda anti-illegal migrant special unit lingnaba Manipur Police ki DGP na mari leinaba SP singda khangan khrei State asida yamna toina illegal migrants sin changsilakliba sida security ga mari leinana yamna haksin lawduna Imphal International Airport yauna National Highway number 37 gi Jiribam Railway Station, National Highway number 2, Imphal More Lambi gi Mau, National Highway number 102 gi More, National Highway 150 gi Jasami, Mizoram border amasung Tidim Road na Chingbadagi. Biheng yauna tongan ba road singda illegal migrants sing changsilakpa thingna ba detection amasung prosecution tawna bagidamag district singi SP singda Manipur Police ki DGP na anti-illegal migrant special unit lingna ba khangan khrei. Unit sing asi district adugi additional SP na traga deputy SP na luchingani loinana unit asida tongan ba rank singdagi minimum manpower asi police tara manga dagi kun fawbo oigani unit sing asina illegal migrants sing asi mathakta hairiba mafam sing asida nungtigi numit khudingi check tawbagi mathakta makhoi gi district sing aduda illegal immigrants sing adu khandoknaba chingnaba jaga singda special drive chathagadabani Hairiba unit sing asina matam gi oiba illegal immigrants sing faba punba yaurabadi maduda mari leinaba data sing adu yauna
mamangda fakiba detain prosecute maramda halankibasing adugi daita ningthina maintain tawduna nodal authority sing da su khangangadabani range dig zonal dig sing amasung dgp elogi overall supervision makhada district sp sing na anti illegal migrant special unit sing asi mafung phana function tawbagi thodang adu logadabani district sp sing na matam gi oina faraba illegal migrant sing adugi detail information sing adu SP CID SP da khangangadabani loinana thagi oina manipur gi DGP da report tawgadabani hairi tha sigi tara manga da pangthokadoriba India gi Independence Day thoram gi mangoinana Bisnupur police na lokhalakpa section thorang gi saruka moina ngasi su district asigi Nambol police station gi manung chanba Sadar Jot Monbong amade Manamjang village area da Bisnupur police commando amade 5J Kegi apunba kangbo mana pak sanathiba humbagi thabak chathakre ayuk pung mariga makhai dagi mangaga makhai aduai fawba chathakiba operation aduda punna yumthong nimpu manga rom changduna leiramba miyoi sing masa masagi saktak se puthok handuna masak khangdokpagi thabak chathaki adumak puthoidokpa mi fami pundi yaukide Mahairoi babies nagi misibu yaningdaba fongdokpaga loinana Misi isida January ba misak athubada cherak piyo hai badabida ima leimerel apun balup Churachandpur na senduna ngasi Churachandpur town gi khumu jamba laikai da wakat mifam chathakre wakat mifam aduda mihat pa athubada putho o babies nagi chingnaningai oiba misi isigi waroi sen athubada puthok piyo haina thaba play card sing season aduna misi sibu yaningda ba fongdoki Kwa kaithel laima khuzam laikai nupi love amadi laimarol laisemba ni saban kwa kaithel soibam laikai haurok chambina su babies na misige chumba langla langjil putho wa haina taksiladuna LYDA gi premises da wakat mi fam chathaki Tha sigi taradagi Manipur Motors Sports Club Adventure na senduna Imphal West ki Sangai Tel Park ta chatharakiba Imphal Auto Expo lising ani taramapan nga siloshin kray numit mari ni chumna chatharakiba Auto Expo sida Nationalized Bank ani yauna punna stall kun marina 2-wheeler amadi 4-wheeler gari kaya platform amatada display tawduna customer singda spot booking vehicle loan amadi atay atopa khudong chaba kaya fanghanki Stall singi manungda panba yaba stall kharadi Lamjingba Motors, MGT Motors, Radiant Motors, Sunshine Motors, Eastern Motors, KBS Art Movers, Manipur Motors, East India Machine Company, Tide Motors, Gift Motors na chingba firm kaya na sarukyaki. Paugi marathana atenba break amaga sulaujari. Aina aigi punsigi leminagadaba nupa khanbadine ai sage pamani mafamse nupa sobam nate ai icha nupi busu mangan gena khan ai nangu nungsi ai di nangu nungsi de break ki matungda mayambo amuk hana taram nokchari makhatawa pau pijari Khundrakpam Kendra laiba Senior Citizen Society gi ahanba kumon thoram ngasi Sambai Community Hall da pangthokre ngasi gi thoram aduda Manipur Social Welfare Department gi Director S Sarat Kumar Sharma Society asigi President KH Rajendra Singh Society asigi Advisor Konsam Tomba amade Irungbam Mani Singna athoiba lengbirak pasingoina sarukyaki Khundrakpam Kendra gi manung channel laiba chahi humpu gi mathakta laiba punna member chamaga guntrani thoina punduna semkiba society asina Khundrakpam Kendra Laiba Ahal Singi Yaifanabagi Pandamda All Age Home Amasu Linkhatnaba Pandam Thamli Ngasigi Thauramasiga Mari Lainana Society Asigi Convener Dr. KH Kala Singna Senior Citizen Sing Asigi Asibu Wakhal Nungaina Amaga Nungsi Chanana Lemhauriba Punsi Matek Khara Asi Nungaina Thamnaba Madi Awa Ana Kayabu Punna Thengnaminanaba Society Asi Linkhatkibani Haiki Ngasigi Thauramadugi Sarukamoina Patriots Day ga Mari Lainana Manipur gi athauba anida lai sukat pagi thoram ama supang thoki Kendra leba china chija mi pung khudimang na thawa yawbu jena ngasi sinja langjari ba
माइकैदगी मयाम अखोइना हन्नना थागचरी लमदमसिदा अवाना तारबा अमदि इशू क्या लेरबा लमदमसिदा सीनियर सिटीजन मयामसिना ममांग थारगा मयामगे आवा मतेंग पांगनि अमदि प्रजासिंगन फनबा तौनी चाखोटपगी लंबेंदा पोरकप ngamnaba matamjibu honane silang tolijri Sanjen Thongda Leiba Demdailong Youth Club na senduna laikai aduda leiba lairik faba mahairoi sing amadi tongan ba hiramda mai paklaba mioi singda achamba khudol piduna pungning thogatkhre club asida pangthokiba ching lemlaba thoram aduda club asigi president professor angam gangmaina honaba kanba haibasina mai pakpagi achauba lambi amani mahairoi singna hanba leitana honabaga loinana mai pakpa mioi amamam oige haina khangadabani madudata punsida matik manga leiba mioi ama oiba ngamgani haiki khoige senior doctor ama chief medical officer phangba yaujare none district ki MPSC ki combined exam da junior MCS phangba yaujare adudigina Manipur University na loba BA exam da first position English honors da loba amasung 7 position loba yaujare sumain tawdana madudigi thoidok hendok na aikhoi metric thabada class 12 gida amasung sport fields da mayam asi makok thongna prize makhan laurak pangami aduna masigumba mayam se khoi club na thogat le hairaga mathang da su hena mingchat amasung dimdailong youth club ki mapana amasung mokhoi gi mapana khoi aphaba sanaroi amasung aphaba mioi oina ba haidana khoi mokhoi bu thagat bagi amasung moibu felicitate over program se ngasi paikhat jabane Haingang United Club Organization huko na senduna Tararak Suba Meritorious Award Lanthokpaga loinana chamaga kunipalak Suba Patriots Day gi thoram ngasi Haingang awang laikai da leiba saya lampak ta pangthokre thoram adugi athoiba mithunglen gi warol piraduna PHED Minister L Dikona ima leiba ki damak thawaina pontha pi khraba athauba ipa ipu singbu ningsing boina ngasi gi mirolna karigumba kharadi tokpham thoki amasong aphaba mahairoi singbu pungning thogatpagi tangai fadaba kaya lei haiki ngasigi thoram aduga mari leinana miyamna athauba singi photo da haikat laikat tamduna ikai khumna botki Patriots Day hebisi it is our khoigi leader khoina khoigi forefathers khoina state gi nungsiba contribution yam piba gi namik ne in remembrance of the day and then at the same time masida hojiksi the younger generations in order to remember the contribution of our elders and then what we can contribute is the younger generation now on in remembrance of this day akoina contribution people in education in moral life and strengthening of our younger generation mashi yam muru oiba so clipping together these two program mashi I think it's a very important program for today so just participate in this Tha sigi nipanda Bisnupur District Police amadi Taramathoi Suba Gorkha Regiment ki apun bakangbuna ningthaukhong kaithel dagi fare hairiba basikhong mamang laikai dagi haujikna wangkhaida leiba oinam basanta chahi kuntragani thoi apokpa o chauba amadi Kaksing District ki wabagai mayai laikai dagi haujikna top khongrang khongda leiba oinam dinamani chahi ge nimphuni thoi apokpa o ibo chau hairiba mioi ani asi RPF amadi masigi lanmi Sanglup PLA ga karigumba hiram amata damari leinade haina aina thingkraba lalhonglof RPF ki publicity gi assistant secretary Bankim gi cherol amana hairakli Jiribam na senduna Jiribam district asibo angamba thakta green revolution ama oina bagi pandamda Jiri Green Mission kauba mission ama ngasi Manipur Food Industries Corporation Limited Manipur gi vice chairman K Sharat Kumar na hogdokre Tharamgi athoiba mithunglen gi oiba warol piraduna Manipur Food Industries Corporation Limited Manipur gi vice chairman K Sharat Kumar na anauba afaba awonba lamdam ama oina ba honarakpada FEW na Jiribam district ta Jiri Green Mission hogdokli ba sina Jiribambo asang amana thanba mafam ama ohenbada achauba mateng oigani Manipur da umang kannana ba haiduna mamangai matamdagi mioi kya thamduna ngak selhanna bagi thabak tawramki Jiribam district asigi Gram Panchayat amadi municipality area sing the Ladiba Pradhan amadi councillor sing Yahonduna Hena FEW gi member sing Yamkat Handuna Punna Thabak Taurabadi Jiri Green Mission asi Hena Mai Pakani Haiki Hanba Horumwediba Asida Jiri Green Mission
ꯍꯧꯗꯣꯛꯂꯦ ꯍꯥꯏꯗꯅ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯑꯗꯨꯅ ꯉꯁꯤ ꯍꯧꯗꯣꯛꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯪꯁꯤꯟꯗꯅ ꯖꯤꯔꯤꯕꯥꯝꯗ ꯑꯁꯪꯕ ꯖꯤꯔꯤꯕꯥꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯊꯧꯔꯝ ꯃꯄꯨꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ FEW ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K ꯄꯨꯅꯥꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥ ꯀꯌꯥꯅ ꯖꯤꯔꯤꯕꯥꯝꯕꯨ ꯑꯁꯪ ꯑꯃꯥꯟ ꯃꯔꯥꯡ ꯀꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯝꯈꯤꯕ ꯐ꯭ꯔꯦꯟꯗꯂꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯋꯥꯔꯤꯌꯔꯁ FEW ꯖꯤꯔꯤꯕꯥꯝꯅ ꯉꯁꯥꯏ ꯍꯧꯗꯣꯛꯂꯤꯕ ꯖꯤꯔꯤ ꯒ꯭ꯔꯤꯟ ꯃꯤꯁꯟ ꯑꯁꯤꯕु ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ Global warming amadi mahausaagi khal kairagliba kayasing asidaki kanaba haibaduna jiribamda leigiba mahasingna u aduna amadi Indian Space Research Organization ISRO na ani suboina thagat kiba Chandrayaan-2 tha sigi kunda thagi akoibada yauksinbaga loinana September 3 ta thagi leimaida thunglagani haina ISRO gi chairman Dr. K Sibana fongdorakli Chandrayaan-2 asi numit nini gi matungda Prithvi gi orbit tagi lanthokhragani haina ngarang paumi singa unaba amada fongdoki panba yabadi 3 module oiba orbiter lander amadi rover yauba spacecraft Chandrayaan-2 asi haukiba July 19 da mai pakna thagat kibani Housing amok sanabagi pau phangbigani Indian Pancake Silat Federation gi lamjing makhada Pancake Silat Association Punjab na sinduna tha sigi tarani pandagi kunmathoi fauba Amritsar Guru Nanak Dev University da pangthokadoriba Junior National Pancake Silat Championship lisingani taramapanda Manipur gi mahut sinduna saruk yarugadaba Manipur gi nupa macha amadi nupi macha sanaroi taramari official manga punna miyoi taramapana saba Manipur gi team Amritsar gi damang asi Imphal thadokre team official da L Ranjit Nawangangom and Rovindro and Boinau Joy Kumar na mathang sena manager coach amadi referee oina saruk yari ngasi North AOC dagi sanaroi sing asi bolam tharaduna Pancake Silat Association of Manipur gi president Laishram Shyam Kumar na Manipur team bu chauna mai pak na bagi damag yaifam mangol piduna Amritsar gi damag lam thakre amadi pangthokliba championship asida Manipur team na Seni artistic amadi tending masana singda saruk yabag loinana championship asida Manipur na chauna mai pakani haibigi thajaba lei haiki ngasi ukphok ki ba pause singda kari kari maroi ba pau yauri bege habido mayam puna mo khangminasi Lamjingba Times District Khudingmakta Anti-Illegal Migrant Special Unit hanglagani Maraibakkidamak khanba naharogi mirol ama semlamba mathau tai laisemba sanajauba Club Organization Khudingmakki sanglenda library thamduna loksing tansinsi Karam Shyam Laikhidravi Rekhagi mihat achumaran khangdringai investigation loisinbiganu Sarita Mahairoi Bebisna Mishigi Kespu miyamda lana lamjingle Jotin Waikhom Sangai Express motorcycle na cheng kg lising tara truk chingba illegal migrants phanaba special unit sing hanglagani khuthang chara henbagi khongjang chathari TDC na achangba senfam puthoktu na layeng dauri pogna firm korengai da thagadaba cheng kg lakh ani ga lising humpu scooter bike ki license sijinaraga huran khre CVI na case file tau khre naga pistock ki waroshin naksilakle Tribune India Independence Day gi thoramda athingba thamlakle Bebisna Mishi mafam kayada wakan from khre rally chatkre aranba charge thagatpa yaroi JSC Naharol gi thaudang FCI godown dagi cheng kg lakh ani ga lising humfu sing thokhibagi record scooter amasung motorcycle gi license number oina leirambadagi CVI na thirinba hokre Police medal for gallantry fangadaba sing lauthokre District SP sigda Anti-Illegal Migrant Special Unit hangnaba DGP na khangankre MLA Joy Kisan na CVI da sinakraba mahiro Bebisna Mishigi case bu CVI da sinau haibasi Prajabulana lamjingbani Jotin Waikhom Huyan Lan Pau athauba singi numit haukiba chahigi matau handakti tauhaningdi hainarakle fajin khiba miyo sing thadroktrabadi Independence Day saruk yaroi Joy Kisan naha singa khunai gidamak kari taugadage khanba changi leisemba sana jawba Sana Laibak
scooter van gi number sizinarga cheng truck taratru khuran khibagi wathok FCI gi official kharada CVI na FIR lokhat khre Rohingya singi makol oirakpa thingna balenga ki thorang anti illegal migrants special unit sing district khudingda hangdoklagani Ukhrul Kakching district na lu henbagi award phanglagani Iraiba angang amadi mahiroi lalonba na khwaidigi sendong laiba ohelibasi laingak asinani Sotin Kumar MLA ama oiraga miyamda ningtambagi wahanthok phanghandabana ningkha tambagi thoramda saruk yaroi Joy Kishan miyambu lana lamjing liba asi laibak thibani Jotin Aroibada maroiba pau amuka na pizari Chamaga kunipalak suba Patriots Day thoram pak sana pangthokna khrei Maraibak Majati nungsibagi wakhalon chendrabadi miyoi mapokta poklubagi wahanthok leite haina Manipur gi Chief Minister N Biren haikhrei ning tambagi wakhalon laikhiba mikha ponba haikidaba aikhoigi athobasing adugi wakhalon ngasigi mirol na kawfom thokte haina CLP gi leader O Ibobina phongdokhrei Nimfu suba Assam Rifle na Rohingya ni chingnaba Myanmar gi Muslim taret amadi makhoi singmu puthok pusin tawramba Myanmaris nupa ama fagat khrei amadi Article 370 lauthokibada harauriba political party sing state asida su UT gi thakta hantharaklabadi taramna okadra haina MPCC gi president Gai Khangam na hangkhrei Hauzi ki wanadi Manipuri pau matang sida loisinjare mideng tabiribisingbo amukhana khurumjari